Akispani Imphal, Nolini Devi na pau pajari, ahanbada maru ipa pau. Moreda nauna saba pamung yangkai laiba Integrated Ayush Hospital ngasi sangkakre. Kendragi Ayush Mantri Sarbanan Chonawal na haidi, Manipura Ayush Dispensary taramanga atuba matamda linglagani. Manipura haukiba pung kunmarida COVID-19 taki miyoi nipu naba pagalaki, naba pagalapagi sang sada marputarani pandasmik amamarini. Gृह मंत्री अमित शाह ने हाइरी बीएसएफ न लेबाकी ngam ngakpada hena khudong sahanaba anoba thawrang kaya paikhalagani amishung Delhi da COVID-19 gi anoba variant Omicron gi anoba case ama ngasi thengnare Lebak asina COVID vaccine dose koti samayang kayong nakapnaba honaringai saydak asida anoba corona variant ching thorakle hairibasina amukasu nungnang bapukhale Piba masida ikoina tabiriba miyamda hek yaba makai atuba matamda vaccine dose su na kapthok pinaba amasung atopa miyoising vaccine kapada mateng pangpinaba apil tawsari Laichat asida kingak toknaba achamba thawong ahum asi inbiyo face mask supiyo puttaruki social distancing tambiyo maimit amadi kutsa siang na hamdokpiyo COVID-19 kamari lenaba ipau singi damak National Helpline Number sing 011-2397-8046 amasung 1075 ta aduga Manipur ki helpline number 0385241168 amasung 1800345381 ta phone tawbiyo Hawjik mapungoi papau Mukhyamatri Nongthombam Biren amasung Kendra ki Ayush Mantri Sarbanan Chonawal na ngasi pamung yangkai laiba Integrated Ayush Hospital ama Moreta Sangakre. Sangapaki Thoram adu Imphal gi lamphel pata laiba Indian Medical Association gi holda video conferencing gi khutang da pangthokibani. Thoram tu da wangang bada Mukhyamatri Nongthombam Biren hai landam basi da hoba hidakana ba pambising baigyanik oiba akhanaba thorang ama paikhatuna paksana thabagi tangai fatabalai. Lam masida khang hairaba amasung gyan leiraba maiba maibi singi thabak thorum singchu baigyanik oiba mawong da pakhatpagi tangai fadabalai Sana systematically tawragadi akhoi potential ne ase adana export ogna mani na hajabalai Mukhyamatri na Bioresources and Sustainable Development Indian Council of Agricultural Research amasung Ayush Directorate ki baigyanik amasung official singa atuba matamda mifam pangthoktuna hiram asigi matangda khanagani haiki mifam atuna Ayush bu hena chakwat hanbada achauba mateng oigani COVID-19 lanthengna Ayush Directorate na lawkhiba thawdang adugidamak Mukhyamatri na Ayush ki official singbu thagatki Sri Biren hai hawjikti leina asi loinamak natrabasu ayambati laksin pangamle masi aikhoi punna laichat asiki mayokta lanthengna badagini adumainamak Mukhyamatri na hai Bharat yauna malem gi lebak kayata nauna sandorakliba Omicron asigidamak miyamna hena cheksinna leibinaba Mukhyamatri na apil thawri Masigi sexual thawrang oina Imphal gi Bir Tikendrajit International Airport ta passenger sing screening tawbagi thabak hokre Kendra ki Ayush Mantri Sarbanan Chonawal na hairi Manipura Ayush Dispensary taramanga phamung tara legadaba Ayush Hospital taret athuba matamda leihallagani wafam asi ngasi nungtil Imphal gi lamphel pata leiba Indian Medical Association gi holda mahusataki leijaraklaba haksel gi kanglon sing hena fagat hanabagi matangda pangthokpa mifam loiraba tungda pawmisinga unabada Sri Sonawal na phongdokhibani Magna hai Manipur da hida kana ba pambi sing pak sana thana bagi pandamda Harwell Garden School sama lingkhatkani masigi matakta Health and Wellness Center taramanga hangdokani Raija sigi jila khudingi nursery plant amamamsu hangdokani Masida Raija sigi miyamna mateng pangbinabasu Sri Sonawal na apil tawri Now Manipur is working day and night for its overall growth in all the sectors with the support of the people of Manipur. We have decided to develop 15 Ayush dispensaries, 7 10-bedded hospitals, 100 school
herbal garden, 16 nursery in each district to produce quality planting material, and 50 numbers of health and wellness center. Mahakna hai mahaki mantralayna rajya asida ayushpu hena chakhothanabagidama tongan-tonganba project kaya paikhatnaba thorang tawde. Project sing asi akaknaba matam amagi manungda paikhatnaba honagani masida rajya sarkarnasu mateng pangbirakani habagi thajaba mahakna phongdokhi. Rajya asigi khutsa hairaba nahasing yokhanabagi pandamda entrepreneurship chakhothanduna nahasingbu thabak phanganaba honagani. Tabiriba pawasi Akasbani Imphal dagini. Manipur haukiba pung kunmarida COVID-19 dagi miyoi nipu naba phagalakhi. Naba phagalakpagi sang sada marputra nipan dasmik amamari ni. Rajagi haksel bibaki pauna hai ngasi punna miyoi lising amasami marpumari test tobugi manungda miyoi kunthani thoi adu positive oiba thengna kibani. Miyoi amana lekhide positive oibagi sang sada ani dasmik ani ni. Masi tharaga hauji phawbada positive oibagi masing lak ama lising kunmanga chahum humpu sure. Ngasi lekhidaba miyoi edu tharaga hauji phawbada laichada sitagi lekhidaba apunba masing lising ama chamapan marpuni thoi sure. Hauji active case chahum yangkai humdoi leidi. Ngasi positive oikiba sing adu Imphal West dagi taramadi, Imphal East dagi taramathoi, Bisnupur dagi madi, Sandel dagi ani amasung Thawal dagi amani. Ngasi lekhidaba miyoi adu Imphal West dagi ni haidi. Rajya ki commerce amasung industries ki sentang makhada Indo-Myanmar Border Trade Union na sinduna Indo-Myanmar Border Trade Act is Policy and ASEAN countries haiba hiramda namit nini chupna chatharakpa awareness program ngasi luisinkhre. Jiriba Municipal Council ki Multi-Utility Conference Hall da pangthokiba thauram aduda maru oina international market ta matau karamna export and import business tawbagi kanaba karbar wala singi passport sembagi niyam amasung masigi tangai phadaba singi matangda mamutana khanak nainakhi. Rajya sita sarkarna Manipur Conservation of Paddyland and Wetland Act 2013 sana bahukrabasu Rajya siki tampaki maphamda leiriba tongan-tongan balofam sing kannanaba Rajya Sarkarna kari thawrang lokhatlibagi haina Manipur Democratic Front na hangli. Ek asi sanare haidabasu hengang Bidhan Sabha Kendra Langtabal Bidhan Sabha Kendra ki manung sana leiba tongan-tongan balofam singda semgat sagaliba sing asi kari thawrang ki makhata tawbano amati atai mafam singda leiba lobuk singda su aina yadaba mawongda semgat sagaliba sing asi kari thawsil thawrang ki makhata semgat sagalibano haibadu sarkarna miyamda khanghanbiu haidi. Masina Manipurda leiriba lofam sing amasung part sing kanba ngamgadawribra haibadu achauba wahang ama oiri haina front asina thadorakpa zerol amana haidi. Noni Longmai Working Journalist Union ngasi sengpre Noni Jila gi oina ipawgi lamda thabak tawriba singi union semba asi masina ahanbani loinana masigi thau pugadaba singsu ngasi khankhre. Inspector General Assam Rifles South ki lamjing makhada Assam Rifles Kaupum Battalion amasung Manipur Police ki apunba kangbuna Bisnupur Jila gi Jaipur Khunau village da thihumba ki thabak chathabada KCP ki miyoi ama ngarang fare. Mafam aduda akaknaba paw ama phangbadagi security force na sangsinduna thihumba ki thabak chathabada miyoi edu phabani. Mahaki mathakta ain gi oiba thabak laukhanabagi damak Bisnupur Police asinakre. Akasbani Imphal dagi paw tabidi. Gृह मंत्री अमित शाह हाइरी बीएसएफ ना लेबाकी ngapkhai ngakpada hina khudong sahanaba anauba thawrang kaya paikhalagani Rajasthan ki Jaisar Mardang asi pangthokpa BSF ki 58 chupa rejing te thawramda wapamasi Sri Amit Shah na phongdokhibani mangna hai BSF ta malemgi khwaidagi phabat thaki technology pigani drone na thogalakpa yaba khudong thiba kaya dagi ngakthoknaba matamga chunaba khongthang sing lokhatpa yanaba tongan ba technology sing sijinhanaba sarkar na thawrang lokhatli Sri Sahana Hai Hoji Pawbada BSF Police Force amasung Central Armed Police Force ki Jawan lising kuntra mangai romna ima leba ki tamak thawaina ponta piki Laikitaba leba ki tamak kathokraba lanmi singdam hangna ikai komnab utki maduki tungda Sri Amit Shahana BSF ki Jawan singki ningthi jaraba parade amagi salami okhi amasung BSF ki miyoi singda medal sing hentokhi Delhi da COVID-19 ki anuba variant Omicron ki anuba case amang asi thengnare Delhi ki Haksel Mantri Saitendra Jain na pawmi singda hai Omicron na naraba myo edu Tanzania dagi halakhibani mahak hawjik LNJP Hospital da layengli hawjik phawbida hospital atuda COVID positive oiba myo 13 amasu layeng tuna leidi Amaromda Gujarat su anuba variant asigi anuba case amang asi Jamnagar da thengnare sarkar ki pawna hai myo edu Zimbabwe dagi halakpa sahi humbu 12 suraba amani hairi
COVID-19 की वैक्सीन काप यारबा मियोय सादा सामा वैक्सीन काप ngamba लेबाक असगी अहनबा रायजा हिमाचल प्रदेश ना ओइरे केंद्र की हक्सेल मंत्री मनसुख मंडावियाना इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अमसुंग हिमाचल प्रदेश की कारकपा एमपी जयराम ठाकुर यावना बिलासपुर लेबा एम्स थरम अमा ngasi पांगथोखी थरम अदु सादा सामा वैक्सीन कापगा मरी लेनाना हराव तयाम्बा फुंगदोक्तुना पांगथोखीबनी थरम दुदा वैक्सीन कापदा थवाई हक्चंग यावना होनाखीबा राज्य की हेल्थ वर्कर्सिंग अमदी मरी लेनबा सिंगदा केंद्र की हक्सेल मंत्रीना खुदोलपोट पीदोना इकाई खुमनबा उठकी लेबाक असिदा हुजु फावबदा कोविड-19 की वैक्सीन काप यारबा अपुनबा मियोयसिंगी सादा यांखै वैक्सीन कापथोकले ट्विटर थागतपा वारोल अमदा हक्सेल मंत्री मनसुख मंडावियाना मसिबु लेबाक असिगी ओइना साउथोक सनंगाई ओइबा अमनि हाइना फुंगदोखरे हौजि फावबदा लेबाक असिगी वैक्सीनेशन की डोज कोटी 3.9 कापखरे हक्सेल मंत्रालयना हाइ ngarang खक्तदा वैक्सीन असिगी डोज कोटी अमा लाख मरी हेना कापखी मरक असिदा हौखिबा पुंग कुनमतिदा लाइचत असिगी अनोबा केस 9,945 थेंगनखी नाबा फगलपगी सांगसादा 9.35 ओइखी अमरोमदा केंद्र सरकार ने तोंगान पर राज्यसिंग अमसुंग यूनियन टेरिटोरीसिंगदा कोविड वैक्सीन डोज कोटी 39 लाख 35 येनथोखरे हक्सेल मंत्रालय की पाउन हाई हौजेक वैक्सीन असिगी डोज कोटी 19 लाख 13 सिजिनतना लेरी नागालैंड की मोन जिला मियाद मिपुन चथरपगी थवंग अदुबु गृह मंत्री अमित शाह ना नुंगदांगबा फोंगदोखरे ट्विटर थादोरकपा वारोल अमदा थौदोक अदुदा लेखिद्रबसिंगी इमुंग मनुंगी अवाबदा सरुक यारी हाइनसु मंत्रीना फोंगदोखी थौदोक अदु अवांगबा थाकता थिजिल हनबा स्पेशल इन्वेस्टिगेशन टीम SIT अमा सेमलगनी लेखिद्रबा इमुंग मनुंगी मियोयसिंगदा अचुंबा वायल फंगनबगीदमक राज्य सरकारना हिरम अदुगी मतांगदा कुमना थिजिनबसु खंगनखी हौखिबा अहिंगदा थोखिबा थौदोक अदुदा मिचम 13 सिकी अदुगा कया अमना असोपन नंखी थौदोक अदुबा नागालैंड के राज्यपाल प्रोफेसर जगदीश मुखी अमसुंग मुख्यमंत्री नैफ्यू रेवाना यामना कन्ना पेंदबा फोंगदोखरे नेवी की नुमितना लाकपदा राष्ट्रपति उपराष्ट्रपति अमसुंग प्रधानमंत्रीना नेवी पर्सनल वेटरन अमसुंग मखोइगी इमुंग मनुंगी मियोयसिंगदा याइफा पाउजेल पीरी ट्विटर थागतपा वारोल अमदा राष्ट्रपति रामनाथ कोविंद हाई नेवी ना मेरीटाइम सिक्योरिटी ngaktuna thambata natana कोविड-19 ga mari leinaba hiram kayatasu mateng pangtuna lakli ट्विटर थागतपा वारोल अमदा उपराष्ट्रपति एम वेंकैया नायडू हाई इंडियन नेवी ना लेबाक असिगी स्वार्थ ngakpada लौरिबा थौदांग अदुगिदमक साउथोकजबा पुई प्रधानमंत्री नरेंद्र मोदी ना महाकी ओइबा ट्विटर की वारोल हाई इंडियन नेवी ना लौरिबा थौदांग अदुगिदमक लेबाक असिना साउथोकजबा पुई रशिया की राष्ट्रपति व्लादिमीर पुतिन न्यू दिल्ली हयेंग पांगथोकदौरिबा 28 सुबा इंडिया रशिया एनुअल समिट सरुक यागनी मिफम असि यावनबगीदमक श्री पुतिन हयेंग न्यू दिल्ली थुंगलरगनी प्रधानमंत्री नरेंद्र मोदी का पुनः सरुक यागदबा मिफम असिदा लेबाक अनिगी मरी हेना चेचिना हनबगी मतंगदा खनगनी मिफम असिदा लमदम की ओइबा अमसुंग मालेम की ओइबा हिरम कयादा खननैनगनी मिफम असिदा मपाल थौरम मंत्री डॉक्टर S जयशंकर अमसुंग रक्षा मंत्री राजनाथ सिंह सरुक यागनी सानबगी पाउदा सुरसानपुर की लंका ग्राउंड जाथरकपा SSPP प्लाटिनम जुबली फुटबॉल टूर्नामेंट की सेमीफाइनल मैचिंग हयेंगदगी सानबा होरगनी हयेंग अहानबा सेमीफाइनल द लंका स्पोर्ट्स क्लब का टाकचप्पा यूनाइटेड फुटबॉल क्लब का अदुगा लेबाक पोपु नुमित सानगदबा अनिसुबा सेमीफाइनल दना क्लासिक फुटबॉल एकाडमी का जेनहांग लंका यूथ क्लब का सानगनी बालीदंगसी सानगदौरिबा BWF वर्ल्ड टूर की फाइनल द भारत की PV सिंधु का साउथ कोरिया की सियोंग थेंगनरगनी ngarang सानखिबा सेमीफाइनल द अकाने यमागुचिबु सिंधु न माइथिबा पीदुना फाइनल चंगखिबनी लुसिलकपदा कोविड-19 दकी ngakthoknaba कोविड वैक्सीन कापथोकपा फेस मास्क सुप्पा फुट तरुक लामनन लेबा खुसा अमदि माइमी तरु तनाना थंबा हाइबा अचंबा थौंगसिंग असि ngakna चटपिनबा अमुक हन्ना निंगसिंगजरी अदोइबदा मदोइबा पाउ अमुक हन्ना मोरेदा नौना साबा फमुंग यांखै लेबा इंटीग्रेटेड आयुष हॉस्पिटल ngasi संगाखरे केंद्र की आयुष मंत्री सर्बानंद सोनोवाल न हाइरी मणिपुर आयुष डिस्पेंसरी 15 अतुबा मतमदा लिंगलगनी मणिपुर हौखिबा पुंग कुनमरिदा कोविड-19 दगी मियोय निपु नाबा फगलपगी सांगसादा 39.1 गृह मंत्री अमित शाह न हाइरी BSF न लेबा किंगुमखै ngakpada हेना खुदोंग साहनबा अनोबा थौरांग कया पैखलगनी अमसुंग दिल्लीदा कोविड-19 की अनोबा वेरिएंट ओमिक्रॉन की अनोबा केस अमा ngasi थेंगनरे पाउलोजरे